Dukanda bom langsinduna pokhai halamle ngarang numidang Wangjing Bazar Hairok Lamkhai da leiba kwa mana yonba dukan lamada sakhangdaba singna bom langsinduna pokhai halamle hariba dukan asi Hairok tagi Ningthaujam Roben kauba miyoi amagi dukani kanana kari maramgi damak bom asi langsinduna pokhai halamlibano haiba Sem Saba khangdri buffer zone lasilaktuna Sugunugi suspension bridge semgot sagatpa yaroi haina Kukizo area da mass protest rally Twkhre Bosemna lauduna ngasidagi hauriba High SNC examination 2026 asida yaripokta leiba PNC Academy da hangba exam center da mahiroi singda no supply Twrmba miyoi ani makhoina sijinaba Xerox machine yauna polam kaya loinana Indigenous Youth Association Kangleipak ki thongmi singna phagatpa ngamkhre Congress laklaba khakta da santi purakpa ngamgani naha sing thabuk hapa ngamgani ke Mega Chandra Chief Minister ngasi halaklaba yai nini humni ki manungda Minister sing hapjinduna laingak chauthok halakani thajanari numit amatada punna Luhongnaba Sem Saba Loiraba machin manau suicide tawduna sijakhre Imphal airport agi layeng basat khiba MLA Bungjagin gi haksang Surachandpur da purakre ngasi numidang athengbada Surachandpur da yorakani MLA Bungjagin bantia lekhidabada Maitai Society Surachandpur na thamoi sokna awaba phongdorokli buffer zone la silakpagi aphapata teksak puroi kotu Ima amadagi senkhau laklamba nupa ama warakre Anauba laingak lakpadagi sahi kaya sembidana lakpa lambi kaya semnaba amadi chapmanaba development taunaba kendra khudingda karor manga loinamak pire MLA Rajen Bharat ki Honorable PM Shri Narendra Modi ji amadi Union Home Minister Amit Shah ji anibu Manipur miyamgi mahut silaga thagatpa phongdoksari matam kuina yengsinbiba yaudana laklaba Indo-Myanmar border lepa laitana samban khabirakpa amadi FMR Regulation biometric ka konana tawpirakpa warabasu wana Kangleipak Manipuri Puramaki wa tabibani haina lauzei athubada fencing loisinbibaga iroinana illegal immigrants sing khandokpagi thabak paikhatpirakani haibagi thajabasu thamjari masina asengba mahirondagi leiraklaba jati sing asigi miron amadi tunggi miron sing kanba ngamlagani haina hanagi CMN Birenna thagat wahai phongdrokli Black topping koilas thaduna semkhiba one man phadriba Tagen Industry Road Sawonban Road amadi Yaripok Road samnahaliba lambi adu kaiba haure hari Sip Senagi President Tombina phongdokhiba Congress leibak manghanbani leibak se sakhothandabani haibagi matang MPCC gi Sports Sen gi Chairman Wahengbam Rojit Bulena reply pirakre Urkhun District ki Sina Kaithenda Mei Amuk Tharakle hari Tangkhun nupi sing sai paiduna litan ngak senduna leibagi mami Urkhun District ki Sina Kaithenda Bolero thauba lakpa kuki kharana Mei Amuk Tharamle hari makha tabada aseng awungsi kauba miyoi ama Kuki Arm Group na pharaga pukhre CM Khemchan Union Minister Nirmala Sitharaman amadi Rajnath unakhre buffer zone sing asi tribal singi amata ngairaba selni kotu mayumgi mi yaunaba share tawbiyu hauzik malom boroi makhongda accident thokle asokpa anima gyan tadre hari Manipur film bungna India gi ahanba oina beptagi Best Film Award phangkhre